Manipuri MLA could not come up of American Jungle Biroba. Moi squad boy metro. Jungle Kayo come out of the Moi Ladi, Moi squad me the Kayokadi, Ada Punjaju, Matu Pompo, Matin Puturo draw. I don't know what I did. Miam, Miam, the time I could buy pushing the cellar blood, and then the Matu of the Miam, Miam, Mountain Tassel and Maneva. I do go with Agam Matoise. Who take a million message, Agam Ato, I don't know Panga, Miam, Miam, Mountain Tataboko, Miam, the Waka, the Waka, Miam, the Pitakan Takadani, Miam, then the Mountain Tara, Miam, the Tire, they took the Miam, the soup to a Nunchunga Pomodando, Matona, Piga Miambu, Makogi, Matin Pudu, and Makui Noa, and get them there, Maduka, Winching by Madu, and the Godia, Agam, but then I be told the Habi, no get away Mamma Hayagido. I don't know Miamgi, Munelli, Beijing, Machi. Chiang-Mai can be contained in the country. Manipur music, she did a good up to me to be a Machine Anoka, Anoba, Manipur Irang, Tamtamala, Horbomatum, Horbomatum, the Amtuga, Madama, Mosely have a machine, Gomen Kangamadi, Chaptava, extended home to have. Shitabagi, Kudamamani, I don't know. Manipur Irang took no Honore, Manipur Gomengi on Evans Misana, Mana Honada, Santi, Lana Bocona, Mayam, Torimacha, Madu, one of them may have a horego. May have a Hokanda, Madalemi, Homari Pare, Collega, Haraga, so maybe they took him a Yum Sabini, Haga, Tokuya, Masika, I couldn't have Irang Chagape one deva. Lebaxi Migi is in Mangi, Mayzaka, Iquigi. Adai Kunjas and Mapi, Mapita, and a cookie, but Tomo Shoki, Karma Pashara, Sanana, Mochin Yagadraba. ꯑꯩꯈꯣꯏꯒꯤ ꯈꯨꯟꯖꯥꯁꯤꯡꯗ ꯃꯁꯥꯒꯤ ꯃꯩ ꯆꯥꯛꯇꯅ ꯑꯗꯥꯏꯗ ꯃꯤ ꯂꯥꯛꯆꯈꯤꯕꯒꯤ ꯁꯔꯀꯥꯔꯅ ꯊꯧꯆꯥꯕꯤꯗꯕꯒꯤ ꯊꯃꯣꯏ ꯁꯣꯛꯅ ꯅꯨꯡꯍꯤꯡꯅ ꯀꯞꯈꯤꯕꯗꯣ ꯆꯦꯛꯀꯤ ꯕꯤꯜꯗꯤꯡ ꯃꯊꯣꯜ ꯑꯍꯨꯝ ꯁꯥꯔꯁꯨ ꯃꯗꯨꯗ ꯄꯦꯟ ꯉꯝꯃꯣꯏꯕ ꯁꯅꯥ ꯈꯥꯡꯉꯦꯅ ꯄꯤꯔꯁꯨ ꯄꯦꯟ ꯉꯝꯃꯣꯏꯕ ꯃꯤꯒꯤ ꯊꯃꯣꯏꯒꯤ ꯃꯤꯠꯀꯤ ꯄꯤꯕ ꯃꯃꯟꯕꯨ ꯃꯟꯇꯤꯛꯅꯕ ꯌꯥꯕ꯭ꯔꯥꯕ ꯑꯗꯨꯒꯨꯝꯕ ꯄꯣꯠꯁꯦ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠ ꯒꯣꯔꯃꯦꯟꯠꯅ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠꯀꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯀꯔꯤ ꯊꯧꯗꯥꯡ ꯂꯧꯕꯤꯗꯣꯏꯅꯣ ꯍꯥꯏꯕꯁꯤꯃ ꯑꯩꯈꯣꯏ ꯂꯩꯖꯔꯦ ꯑꯗꯨꯒ ꯂꯣꯀꯦꯜ MLAꯒꯤ ꯔꯣꯜꯁꯤ ꯌꯥꯝ ꯆꯥꯎꯏ ꯃꯐꯝꯗꯨꯒꯤ ꯂꯣꯀꯦꯜ MLA ꯀꯟꯁꯔꯟ MLAꯁꯦ ꯀꯟꯁꯔꯟ MLAꯁꯤꯁꯨ ꯃꯇꯤꯡ ꯐꯨꯗꯣꯛꯀꯗꯕꯅꯦꯕ Council MLA Matin Futuka, she did a Council Emilena, Yama Tonala in a Tabuk Toga, a Kogi Masimatum and Ochumaya, they have said. See, Market can become to one people. Krem, not never consent, Emily, no, my Todang, Logum to the lobby you have never got. Simony put it down never. Emily came the candidate, present to Canada, King the Duke of the Divinity of Emily. Manipur Pumaki Emilia and Manipur Pumbasi is a young never. I don't see a quick yellow mida, Satina Ponga Salian Toba, Adumba Makangi, a quick yam Satiba, Mokama, Nina Masi, a quick Yampana, the home tree, Adula Kanazu, a quick much the Gomena, Karima Makonta, Maramontada, our Taya, the Kanata Hatana, Hetias and Nabagi, Pote, Mashi, Takuto, we are the home Tokte, Macheto, Manipur Miamazu, Yapum Tokte, Lekai, Sabuni Plaza, in the Zoo, a quick epic book, Nigana, Mogi, me, a go mengi me, Mam Taraga, Filler Taraga, Smashma Yasanazik Habido, Madu Yagari, Matum the 200 and Makonga, Adamo, cookies in the meeting, no longer Matana, no make up Tana, Satisa de Pamdava, Mayama, a quick. Taukaneva. Ada si senten forcing makom na tayo senten forcing duna yung may tabo cinema yung mo film yung mo yengido. Adu ki senten forcing du matak kari display ni action lagu dagi aje. Machidu go mena Manipur miyam dala phobon tueva. Natra gadi akoi Manipur da santi sungai le roi nung de birang de. Manipur go mena adum ba senten forcing ki matak ta akoi khurana irang thoga yeng le ba senten forcing matak de action lagu draba. Adu mara le bisu matam ja jana chap chaba ayam ge becha pi draba. Manipur da santi thamni ga na kwa ngangje fana tawje ne sungoi wai nung de birang ga bo phon je thamje gi machri da khoi gi Manipur government na yam hai sing na section na ying bi hai bane ba akhoi na hai ji government gi mission ni go government gi yet na bana te ba hai gi basi akhoi na hai ji bunna ne bi hai me ba artha di hojik Manipur da president thamba pam basi kana kana ring je ba government bai sakti ba mi netro ba munari ji Manipur da president pam basi governor president pam ni sakti ne phang da bu ta chief secretary akhoi Manipur mi nate ma pangi mini chief maju sakti hena pamu chief kano pamni president DGP Manipur gi minate ma president pamni power hen pam bodong da security advisor sakti hena pam bodong da president pamni adigi akoi gi DC ayamba akoi Manipur gi minate baching da pai mo ayamba kano pamne ba akoi gi president pamne ba adem akoi sipai sing mayang army sing je akoi president pamne ba President Pamamina, Makoina Irang, Tolaga, President Tamia, Lambi, Tireva. Sida Gogi said, Gomena, Masida, Kangana, Nakalam, Waka, the Pay, the Talisaganova. Nanga, Basa, Mayamze, Manala, lower the Beneva. Moko the pit beer being lower the Benavida. Other than Aquina, Haji, on Evans, Mrs. Tayang Piana.
ꯑꯩꯗꯤ ꯈꯪꯉꯣꯏ ꯍꯧꯖꯤꯛ ꯇꯁꯦꯡꯅ ꯑꯩꯈꯣꯏꯅ ꯑꯣꯏꯔꯕ ꯆꯤꯝꯃꯤꯁꯤꯗ ꯍꯪꯖꯔꯤꯁꯦ ꯀꯥꯡꯇꯣ ꯁꯥꯕꯟꯗ ꯃꯩꯇꯩꯒꯤ ꯌꯨꯝ ꯑꯍꯨꯝ ꯃꯩ ꯆꯥꯛꯑꯦꯁꯦ ꯈꯪꯕꯤꯔꯕ ꯈꯪꯕꯤꯗ꯭ꯔꯤꯕꯁꯤꯅꯤ ꯍꯥꯏꯗꯤ ꯆꯥꯟꯗꯦꯜꯒꯤ ꯃꯐꯝ ꯑꯃꯗ ꯗ꯭ꯔꯛ ꯂꯂꯣꯟꯕꯁꯤꯡꯒꯤ ꯂꯝꯕꯤ ꯑꯣꯏꯒꯗꯕ ꯊꯣꯡ ꯑꯃ ꯆꯍꯤ ꯑꯃ ꯃꯈꯥꯏ ꯆꯪꯅ ꯁꯥꯕꯗ ꯁꯪꯒꯥꯕꯗ ꯃꯗꯨ ꯈꯪꯗꯦ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯀꯩꯗꯧ ꯒꯣꯔꯃꯦꯟꯅ ꯈꯪꯗꯅ ꯇꯧꯏ ꯈꯣꯠꯂꯤ ꯇꯧꯏ ꯍꯥꯏꯗ ꯅꯣꯂꯦꯖ ꯌꯥꯝ ꯂꯩꯇꯕꯒꯤ ꯃꯑꯣꯡꯅꯤ ꯌꯦꯡꯁꯤꯟꯒꯦ ꯍꯧꯖꯤꯛꯇ ꯌꯦꯡꯁꯤꯟꯒꯦ ꯍꯥꯏꯕꯒꯤ ꯐꯤꯕꯝꯗ ꯂꯥꯛꯏꯅꯦꯕ ꯑꯗꯨꯗꯗꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯀꯥꯡꯇꯣ ꯁꯥꯕꯟꯗ ꯍꯧꯖꯤꯛ ꯃꯩꯇꯩꯒꯤ ꯌꯨꯝ ꯑꯍꯨꯝ ꯃꯩ ꯆꯥꯛꯑꯦ ꯌꯨꯝ ꯃꯩ ꯇꯥꯛꯄ ꯆꯥꯅꯤꯡꯗꯕ ꯃꯌꯥꯝꯁꯤꯅ ꯃꯗꯨꯒꯤ ꯏꯔꯥꯡ ꯈꯔ ꯇꯧꯖꯕꯗ ꯑꯃꯨꯛꯁꯨ ꯐꯨꯕꯤꯔꯦ ꯗꯕꯜ ꯖꯤꯑꯣ ꯄꯥꯔꯇꯤ ꯑꯅꯤꯔꯛ ꯑꯣꯠꯄꯤꯕ ꯑꯋꯥꯅ ꯑꯅꯤꯔꯛ ꯅꯪꯍꯟꯕꯤꯕ ꯇꯧꯔꯦꯀꯣ ꯃꯁꯤꯗ ꯑꯩꯈꯣꯏ ꯆꯤꯐ ꯃꯤꯅꯤꯁꯇꯔꯗ ꯅꯠꯇ꯭ꯔꯒ ꯃꯅꯤꯄꯨꯔꯒꯤ ꯍꯣꯝ ꯃꯤꯅꯤꯁꯇꯔꯗ ꯃꯅꯤꯄꯨꯔꯒꯤ ꯒꯣꯔꯃꯦꯟ ꯄꯥꯏꯕꯤꯔꯤꯕ ꯑꯩꯈꯣꯏ ꯀꯦꯕꯤꯅꯦꯠ ꯃꯌꯥꯝꯁꯤꯗ ꯑꯦꯝ ꯑꯦꯜ ꯑꯦ ꯃꯌꯥꯝ ꯃꯣꯏꯒꯤ ꯁꯔꯀꯥꯔ ꯄꯥꯏꯕꯤꯔꯤꯕ ꯃꯌꯥꯝꯗ ꯃꯁꯤ ꯅꯣꯂꯦꯖ ꯂꯩꯕꯤꯔꯕ꯭ꯔꯥ ꯑꯩꯈꯣꯏꯅ ꯍꯪꯅꯤꯡꯉꯤꯁꯦꯀꯣ ꯃꯁꯤꯁꯨ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯌꯦꯡꯁꯤꯟꯖꯒꯦ ꯍꯥꯏꯔꯒ ꯌꯦꯡꯁꯤꯜꯂꯒꯦ ꯍꯥꯏꯔ ꯀꯥꯟꯗ ꯑꯃꯨꯛ ꯂꯣꯏꯗꯣꯏꯔ ꯁꯤꯅꯦꯕ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯍꯥꯏꯖꯩꯁꯦ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯁꯦ ꯃꯔꯨꯑꯣꯏꯅ ꯌꯦꯜꯂꯣꯃꯤꯁꯤꯡꯁꯦ ꯁꯨꯃꯥꯏꯅ ꯃꯑꯣꯡ ꯑꯃꯗ ꯁꯨꯝ ꯄꯦꯜꯂꯛꯇ꯭ꯔꯒꯗꯤ ꯒꯣꯔꯃꯦꯟꯒꯤ ꯊꯧꯁꯤꯟꯗ ꯑꯣꯏꯕ ꯑꯃꯗ ꯑꯣꯏꯕ ꯄꯦꯜꯂꯛꯇ꯭ꯔꯒꯗꯤ ꯁꯦꯟꯇ꯭ꯔꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯒꯤ ꯊꯧꯑꯣꯡꯗ ꯑꯣꯏꯕ ꯄꯦꯜꯂꯛꯇ꯭ꯔꯒꯗꯤ ꯃꯤ ꯁꯤꯕ ꯀꯤꯔꯛꯇꯦꯕ ꯃꯤ ꯑꯁꯦ ꯁꯤꯕ ꯀꯤꯔꯛꯇ꯭ꯔꯒꯗꯤ ꯃꯔꯝ ꯑꯅꯤꯗ ꯁꯤꯗꯣꯛꯅꯩꯑꯕ ꯑꯃꯅ ꯁꯨꯏꯁꯥꯏड ꯇꯧꯔ ꯁꯤꯕ ꯍꯨ ꯆꯥꯔꯒ ꯁꯤꯕ ꯊꯧꯌꯥꯟ ꯁꯤꯕ ꯄꯦꯟꯗ꯭ꯔꯕꯒꯤꯀꯣ ꯑꯗꯨꯅ ꯇꯥꯏꯅꯕ ꯉꯝꯃꯛꯇ꯭ꯔꯒꯅ ꯑꯗꯨꯅ ꯁꯨꯏꯁꯥꯏड ꯇꯧꯕ ꯑꯃ ꯅꯠꯇꯕꯤꯗ ꯀꯣꯟꯅꯔ ꯁꯤꯅꯕ ꯍꯥꯏꯗꯤ ꯃꯤꯁꯤꯅ ꯁꯤꯕ ꯀꯤꯔꯛꯇ꯭ꯔꯗꯤ ꯑꯃꯅ ꯀꯣꯟꯅꯔ ꯁꯤꯟꯅꯔꯤꯁꯦ ꯑꯗꯨ ꯑꯅꯤꯃꯛ ꯑꯐꯕ ꯊꯕꯛ ꯅꯠꯇꯦꯕ ꯑꯗꯨꯝꯕ ꯁꯨꯏꯁꯥꯏड ꯇꯧꯔ ꯁꯤꯕ ꯑꯣꯏꯔꯣ ꯃꯤ ꯀꯣꯟꯅꯔ ꯁꯤꯕ ꯑꯣꯏꯔꯣ ꯁꯤꯕ ꯀꯤꯔꯛꯇ꯭ꯔꯒꯗꯤꯀꯣ ꯄꯦꯜꯂꯛꯇ꯭ꯔꯒꯗꯤ ꯑꯗꯨꯒꯤ ꯊꯥꯛ ꯌꯧꯅꯩ ꯃꯁꯤꯒꯨꯝꯕ ꯐꯤꯕꯝ ꯑꯃ ꯂꯥꯛꯇꯅꯕ ꯍꯣꯠꯅꯕꯁꯤ ꯒꯣꯔꯃꯦꯟ ꯃꯊꯧꯅꯦꯕ ꯑꯗꯨꯝꯕꯒꯤ ꯐꯤꯕꯝꯗ ꯂꯥꯛꯇꯥꯔꯗꯤ ꯂꯝꯗꯝꯁꯤꯏꯍꯤꯡ ꯅꯥꯍꯤꯡ ꯇꯥꯟꯅꯕ ꯂꯝꯗꯝ ꯑꯃ ꯑꯣꯏꯗꯣꯏꯅꯦꯕ ꯏꯪ ꯇꯞꯄ ꯐꯤꯕꯝ ꯑꯃ ꯄꯨꯍꯟꯖꯦ ꯍꯥꯏꯔꯏꯍꯤꯡ ꯅꯥꯍꯤꯡ ꯇꯥꯟꯅꯕ ꯂꯝꯗꯝ ꯑꯃ ꯑꯣꯏꯍꯟꯖꯦ ꯍꯥꯏꯔꯕꯁꯤ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯃꯁꯤ ꯃꯥꯏꯌꯣꯟꯁꯤ ꯌꯦꯡꯊꯣꯛꯑ ꯆꯠꯄ ꯑꯃ ꯆꯪꯉꯦꯕ ꯏꯪ ꯇꯞꯄ ꯐꯤꯕꯝ ꯑꯃ ꯄꯨꯍꯟꯖꯦ ꯍꯥꯏꯔꯒꯗꯤ ꯃꯤ ꯈꯨꯗꯤꯡꯃꯛ ꯁꯤꯕ ꯀꯤꯔꯛꯇꯕꯒꯤ ꯊꯥꯛꯁꯤ ꯌꯧꯔꯛꯇꯅꯕ ꯃꯤ ꯈꯨꯗꯤꯡꯃꯛꯀꯤ ꯄꯦꯟꯗꯕꯒꯤ ꯊꯥꯛꯁꯦ ꯉꯝꯈꯩꯁꯦ ꯑꯁꯤ ꯑꯩꯈꯣꯏ ꯈꯔ ꯊꯥꯗꯅꯕ ꯇꯧꯗꯦ ꯃꯇꯝꯒꯤ ꯂꯛꯅꯕ ꯀꯔꯤꯕ ꯁꯨꯝ ꯇꯧꯕꯁꯦ ꯃꯁꯤ ꯑꯩꯈꯣꯏ ꯀꯩꯅꯣ ꯇꯧꯕ ꯌꯥꯗꯦ ꯃꯗꯨꯗ ꯃꯨꯟꯅ ꯌꯦꯡꯉꯒ ꯃꯗꯨ ꯁꯤꯡꯅꯕ ꯃꯥꯟꯕ ꯑꯩꯈꯣꯏ ꯀꯔꯤ ꯃꯊꯥꯏꯅ ꯃꯥꯟꯕ ꯊꯕꯛꯁꯨ ꯇꯧꯔꯣꯏꯗꯕꯅꯦꯕ ꯊꯥꯏꯅꯒꯤ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯏꯄꯨ ꯊꯧꯅꯥꯄ ꯅꯤꯡꯊꯧ ꯑꯉꯝ ꯃꯊꯧ ꯃꯌꯥꯝꯅ ꯂꯩꯕꯥꯛ ꯉꯥꯛꯂꯛꯏꯁꯦ ꯃꯤꯌꯥꯝꯒ ꯂꯣꯏꯅ ꯂꯥꯟ ꯆꯠꯄꯅꯦ ꯃꯥꯡꯖꯤꯟ ꯊꯥꯔ ꯆꯠꯄꯅꯦ ꯂꯥꯟꯐꯝꯗ ꯁꯤꯗꯣꯛꯅꯕ ꯂꯥꯟꯐꯝꯗ ꯃꯌꯥꯝꯒꯤ ꯃꯥꯡꯖꯤꯟ ꯊꯥꯔ ꯌꯥꯡꯈꯥꯏꯅ ꯁꯤꯕꯤꯅꯕꯅꯦꯕ ꯍꯥꯏꯗꯤ ꯃꯤꯌꯥꯝꯒꯤ ꯃꯥꯡ ꯊꯥꯕꯗꯨꯅꯦꯕ ꯑꯩꯈꯣꯏꯅ ꯑꯉꯝ ꯃꯊꯧ ꯍꯥꯏꯁꯦ ꯑꯗꯨꯅꯅꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯑꯦꯝ ꯑꯦꯜ ꯑꯦꯁꯤꯡꯗ ꯑꯉꯝꯕꯗꯤ ꯍꯥꯏꯕꯤꯌꯨ ꯑꯊꯧꯕꯗꯤ ꯍꯥꯏꯕꯤꯒꯅ ꯍꯥꯏꯁꯦ ꯃꯤꯌꯥꯝꯒꯤ ꯃꯥꯡ ꯊꯥꯔ ꯆꯠꯄ ꯇꯧꯗꯦꯕ ꯆꯪꯁꯤꯟꯕꯤꯔꯣꯅ ꯑꯁ꯭ꯋꯥꯏꯗ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯑꯦꯝ ꯑꯦꯜ ꯑꯦ ꯀꯩꯀꯩꯗꯣ ꯀꯟꯁꯔꯟ ꯑꯦꯝ ꯑꯦꯜ ꯑꯦ ꯂꯩꯔꯤ ꯃꯅꯤꯄꯨꯔꯒꯤ ꯁꯔꯀꯥꯔ ꯄꯥꯏꯕ ꯌꯥꯎꯔꯤꯕ ꯄꯥꯏꯕ ꯌꯥꯎꯗꯕ ꯑꯦꯝ ꯑꯦꯜ ꯑꯦ ꯃꯌꯥꯝ ꯆꯪꯁꯤꯜꯂꯒ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯖꯥ ꯁꯣꯟꯕ ꯀꯥꯡꯇꯣ ꯁꯥꯕꯟꯒꯤ ꯄ꯭ꯔꯖꯥ ꯑꯗꯨ ꯀꯥꯡꯇꯣ ꯁꯥꯕꯟꯒꯤ ꯁꯦꯛꯃꯥꯏ ꯀꯦꯟꯗ꯭ꯔ ꯈꯛꯀꯤ ꯄ꯭ꯔꯖꯥꯅꯦ ꯎꯕꯤꯒꯅꯣꯕ ꯃꯅꯤꯄꯨꯔꯒꯤ ꯑꯦꯝ ꯑꯦꯜ ꯑꯦ ꯈꯨꯗꯤꯡꯃꯛ ꯊꯧꯅꯥ ꯐꯕ ꯑꯦꯝ ꯑꯦꯜ ꯈꯨꯗꯤꯡꯃꯛ ꯆꯪꯁꯤꯟꯕꯤꯔꯣꯕ ꯃꯣꯏ ꯏꯁꯀꯣꯠ ꯕꯣꯏ ꯅꯠꯇ꯭ꯔꯣ ꯆꯪꯒꯅ ꯀꯩꯅꯣ ꯀꯃꯥꯏꯅ ꯇꯧꯅ ꯉꯥꯡꯅꯒꯗꯧꯕ ꯃꯣꯏ ꯂꯥꯛꯑꯗꯤ ꯃꯣꯏ ꯏꯁꯀꯣꯠ ꯃꯌꯥꯝꯗꯣ ꯈꯔ ꯌꯥꯎꯗ꯭ꯔꯗꯤ ꯑꯗꯥꯒꯤ ꯄꯨꯟꯖꯥꯁꯤ ꯃꯇꯨ ꯏꯄꯣꯝ ꯂꯩꯖꯩ ꯑꯗꯨꯝ ꯃꯇꯤꯡ ꯐꯨꯗꯣꯔꯣꯏꯗ꯭ꯔꯣ ꯑꯗꯨꯅꯦ ꯑꯩꯈꯣꯏꯅ ꯍꯥꯏꯖꯩꯁꯦ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯟꯅꯦ ꯃꯤꯌꯥꯝꯒꯤ ꯊꯥꯏꯅ ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯆꯠꯂꯕ ꯂꯥꯟ ꯆꯠꯂꯝꯕꯗ ꯑꯉꯝ ꯃꯊꯧ ꯆꯠꯂꯕꯗꯤ ꯃꯤꯌꯥꯝ ꯑꯣꯏꯔꯣꯏꯅ ꯃꯤꯌꯥꯝꯒꯤ ꯃꯥꯡꯖꯤꯟ ꯊꯥ ꯆꯠꯂꯝꯕꯅꯦꯕ ꯑꯗꯨ ꯀꯧꯋꯦꯕ ꯑꯉꯝ ꯑꯊꯧ ꯍꯥꯏꯁꯦ ꯍꯧꯖꯤꯛꯀꯤ ꯑꯦꯝ ꯑꯦꯜ ꯑꯦ ꯃꯤꯅꯤꯁꯇꯔꯁꯤꯅ ꯑꯉꯝ ꯑꯊꯧ ꯍꯥꯏꯕ ꯃꯤꯡꯊꯣꯟꯁꯦ ꯐꯪꯅꯤꯡ ꯇꯥꯔꯒꯗꯤ ꯃꯤꯌꯥꯝꯒ ꯂꯣꯏꯅ ꯃꯤꯌꯥꯝꯒꯤ ꯃꯥꯡꯖꯤꯟ ꯊꯥ ꯊꯕꯛ ꯇꯧꯕ ꯃꯤꯌꯥꯝꯅ ꯋꯥꯔꯀꯥꯟꯗ ꯋꯥꯒꯗꯕꯅꯤ ꯃꯤꯌꯥꯝꯅ ꯄꯤ ꯇꯥꯔꯀꯥꯟꯗ ꯇꯥꯒꯗꯕꯅꯤ ꯃꯤꯌꯥꯝꯒꯤꯗꯅ ꯃꯥꯡꯖꯤꯟ ꯊꯥꯔ ꯃꯤꯌꯥꯝꯅ ꯇꯥꯔꯤꯕ ꯄꯤꯗ ꯇꯩꯊꯣꯛꯄꯒꯗꯕꯅꯤ ꯃꯤꯌꯥꯝꯗ ꯑꯩꯈꯣꯏ ꯅꯨꯡꯁꯨꯛ ꯅꯨꯡꯁꯥꯅ ꯐꯥꯎ ꯃꯇꯝꯗꯣ ꯃꯗꯨ ꯊꯧꯅꯥ ꯍꯥꯞꯄꯤꯔꯒ ꯃꯤꯌꯥꯝꯕꯨ ꯑꯩꯈꯣꯏꯒꯤ ꯃꯇꯤꯡ ꯐꯨꯗꯣꯛꯍꯟꯒꯗꯕꯅꯦ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯍꯟꯒꯗꯕꯅꯦ ꯃꯗꯨꯕꯨ ꯀꯧꯏ ꯂꯨꯆꯤꯡꯕ ꯍꯥꯏꯁꯦ ꯃꯗꯨ ꯉꯝꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏꯅ ꯑꯉꯝꯕꯗꯪ ꯍꯥꯏꯕꯤꯌꯨ ꯑꯊꯧꯕꯗꯤ ꯍꯥꯏꯕꯤꯒꯅꯣ ꯍꯥꯏꯔꯒ ꯑꯩꯈꯣꯏ ꯃꯃꯥꯡꯗ ꯍꯥꯏꯖꯈꯤꯗꯣ ꯑꯗꯨꯅ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠꯅꯦ ꯂꯩꯕꯁꯤꯡꯁꯦ ꯃꯁꯤ ꯁꯦꯛꯃꯥꯏ ꯀꯦꯟꯗ꯭ꯔꯒꯤ ꯈꯛꯇꯅꯦꯅ ꯑꯩꯈꯣꯏꯅ ꯈꯟꯕꯁꯨ ꯌꯥꯔꯣꯏꯕ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝ ꯍꯧꯖꯤꯛ ꯁꯤꯗꯩꯗ ꯑꯩꯈꯣꯏꯅ ꯇꯨꯃꯤꯟ ꯂꯩꯊꯣꯛꯄ ꯌꯥꯔꯣꯏꯕ ꯃꯁꯤ ꯍꯩꯍꯧꯔꯦꯕ ꯑꯅꯧꯕ ꯃꯅꯤꯄꯨꯔꯗꯤ ꯏꯔꯥꯡ ꯇꯞ ꯇꯞꯅ ꯂꯥꯛꯄ ꯍꯧꯔꯛꯄ ꯃꯇꯝꯁꯤꯗ ꯈꯔ ꯍꯧꯔꯛꯄ ꯃꯇꯝꯗ ꯑꯃꯨꯛ ꯊꯨꯒꯥꯏꯔꯛꯄꯅꯤꯅ ꯃꯗꯨꯒꯤ ꯑꯆꯧꯕ ꯃꯔꯥꯜ ꯑꯃ ꯃꯣꯏꯁꯦ ꯂꯩ ꯍꯥꯏꯕꯁꯦ ꯃꯁꯤ ꯃꯅꯤꯄꯨꯔ ꯒꯣꯔꯃꯦꯟ ꯈꯪꯉꯒ ꯃꯗꯨꯒꯤ ꯆꯞ ꯆꯥꯕ ꯑꯩꯈꯣꯏ ꯑꯦꯛꯁꯟꯗ ꯂꯧꯐꯝ ꯊꯣꯛꯏ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯑꯣꯖꯥ ꯂꯩꯔꯤꯕ ꯍꯧꯖꯤꯛ ꯀꯩꯅꯣ ꯇꯧꯔꯤꯕ ꯆꯔꯥꯡꯅꯔꯤꯕ ꯐꯤꯕꯝꯁꯤ ꯀꯔꯝꯍꯥꯏꯅ ꯌꯦꯡꯕꯤ ꯀꯃꯥꯏꯅ ꯊꯝꯕꯤꯅꯤꯡꯉꯤ ꯉꯔꯥꯡꯗꯁꯨ ꯑꯩꯈꯣꯏꯒꯤ ꯃꯤ ꯑꯅꯤ ꯆꯦꯟꯅꯕꯅꯦꯅ ꯐꯥꯕꯒꯤ ꯑꯆꯧꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯑꯃꯈꯛ ꯂꯩꯔꯤ ꯏꯁꯨ ꯑꯃꯈꯛ ꯂꯩꯔꯤ ꯍꯥꯏꯇꯥꯔꯦ ꯐꯥꯕꯁꯤꯒꯤ ꯃꯔꯝꯁꯤꯗꯩꯗ ꯑꯗꯨꯒ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯁꯤꯆꯨꯋꯦꯁꯟꯁꯤꯗꯩꯗ ꯊꯣꯛꯂꯛꯏꯕ ꯊꯧꯗꯣꯛ ꯃꯩ ꯊꯥꯕ ꯈꯣꯠꯄꯒꯤ ꯑꯃꯨꯛ ꯂꯥꯛꯏꯕ ꯁꯤꯔꯤꯁ ꯑꯣꯐ ꯏꯟꯁꯤꯗꯦꯟꯁꯤꯅ ꯁꯤꯅ ꯔꯤꯚꯤꯜ ꯇꯧꯔꯤꯁꯦ ꯀꯩꯅꯣ ꯍꯥꯏꯕ ꯋꯥꯍꯪꯁꯨ ꯂꯥꯛꯏ ꯍꯥꯏꯇꯥꯔꯦ ꯀꯃꯥꯏꯅ ꯀꯩꯅꯣ ꯇꯧꯅꯤ ꯊꯝꯕꯤ ꯍꯧꯖꯤꯛ ꯂꯩꯔꯤꯁꯤ ꯁꯣꯔꯤ ꯑꯩꯈꯣꯏ ꯀꯔꯤ ꯇꯧꯕꯅꯤ ꯈꯔ ꯂꯩꯔꯤꯁꯤ ꯒꯦꯔꯒꯦꯁꯨ ꯄꯨꯔꯦ ꯅꯣꯡꯃꯩꯁꯨ ꯄꯨꯔꯦ ꯁꯤ ꯌꯨꯝ ꯃꯩ ꯊꯥꯈ꯭ꯔꯦ ꯑꯗꯨ ꯑꯩꯈꯣꯏꯕꯨ ꯀꯥꯕꯁꯤ ꯌꯥꯔꯣꯏ ꯒꯦꯔꯒꯦꯁꯨ ꯑꯩꯈꯣꯏꯕꯨ ꯀꯥꯞꯁꯤꯡꯒꯅꯤ ꯌꯦꯡꯉꯣ ꯃꯅꯤꯄꯨꯔꯁꯤ ꯏꯔꯥꯡ ꯂꯩꯕꯁꯤ ꯃꯈꯣꯏꯒꯤ ꯋꯥꯈꯜꯗ ꯃꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯗ ꯂꯩꯇ꯭ꯔꯦꯕ ꯂꯩꯃꯈꯣꯡ ꯁꯤꯄꯥꯏꯒꯤ ꯒꯦꯠ ꯃꯅꯥꯛꯇ ꯃꯩꯇꯩꯒꯤ ꯌꯨꯝ ꯀꯨꯀꯤꯁꯤꯡꯅ ꯃꯩ ꯊꯥꯕꯗꯨ ꯁꯤꯄꯥꯏꯁꯤꯡꯅ ꯂꯩꯔꯒ ꯉꯥꯛꯅ ꯀꯔꯤꯒꯤ ꯃꯩ ꯊꯥꯍꯟꯕ 64 AD दा रोमदे हम चाव महिबु लांफोम थोकतना प्रजा से अदुगी मति वागिएबा अदा मिसी अदुगी मति मिसी मिना थोदा अवाना खांगेबा मतम दे रोम गी निंथोरे नेरो वाइजे मादि प्रजा गी अवाना तोबा मई जाइबे रोम मई जाइबे कनबगी मुता बांगसी खोंगे नुवारे सुम मागी वाखल मुतम दे सुम लेबदो मदुगी मोंग ngasi da koi pale ba government da adugi moंग ला ए कल्लेबा हुजि मणिपुर सिदा
산티 락나바 그 비스 락나바 진다 하이브들 아마 타박원에 또 보기가 아니 삼전내더래봐 진다 좀 하이버기 보람 레이브네봐 안나도 아마기 못다 아마 범위진의 왕은 범위진의 원컬러가 컨펀데이션 또 근바가 아마 원전 랭랑부금버기 보람 좀 라고 레이디시 땅따라 컨다가 레박지 가마이나 산티 락나바 비스 락나바 잉답바 비범 락나바 혼나지기 하비다 가나기 서제션 करी ले अखंग इन्होंने करी प्ले फीडबैक ले सिक्योरिटी की कमाई तो याद अदोन सत्रब हेक्ट कनोसी हंगईब नत्रग मदुगी मोगी गवर्नमेंट की असोइबदो सीनी हारप कांबो अदे गवर्नमेंट तौनिंग हारि मैम जी येगब ओइना खलपगी ताकम लाखरेबा अदुगी मथंग चथरपदो ngasi सीगी फिल्म जलाइनेबा ngasi अकोगी लेमकोंग की एरिया ले बको कांतो साबल की खुंजा सिंगी युम अहुम मैते की युम अहुम कुगी सिंगी युम मै थाएबा सिदा गवर्नमेंट ना रखकदोसे युम नंगना साब नतेको युम की खती प्रेम पीबदो नते अब मथौक दाइदी सिदा मांग रेबे इज्जत सोखेबे थमोइदो मैते सिंगदुना सिदैदा मागी युम दुगी मीने लाचखिबगी सोखेबे थमोइदो मद मांग रेबे इज्जत ngasi इज्जत यावना थमोइ सोना मैते सिंगी लाइदो मदुने बइसे गवर्नमेंट ऑर्डर तौगदौदी अदु करी जे तौरिगे करी द कदौदे पैसा साब युम साबिरगा नतगा पैसा पीरगा लोछिनबी बा अमा नत्रगना ए नै मैते गे नगागने मीगी लंबी थिंगुबगिनी नोगी लंबी थिंगुबदे पोचै पुचनबे थिंगुबदि मीगी साउतोइनी अदुदि फोरगिव एंड फोरगेट नेट तौनरो ngaपिनरो काउथोनरो अदुगा यासनरोगा हाइरकदोरिब्राबा नत्रगना अतोप थियोरी हम सागलकदोरिब्राबा मदु युमदु मैतेने थाबने हम हाइदुरे मैते युम बहुमदु मैतेने थाबने बा थियोरी हम सागलकदोरिब्राबा हाइदि आइना हाइजरिदि तौदुइ थबकसे करिनो कमाइ तौ जाखिबनो हाइकांदा चाप एक्शनदो हाइदि मदु सिक्योरिटी पर्सन सिंगी नेग्लिजेंस लेमगना सिक्योरिटी पर्सन सिंगी एक्शन लोब ngमगदमनेबा अदुगी किनोदु थौनादु लेंगापगी किनोदु इबि हाइबने लुसिंगबदु इबि हाइबने बखै हाइजिजे ngasi je बखै ताजबदा हाइबा मफमजिंगदा कोकीगी मियामदुना लेली यम चतकदोरे लेली यम चतदागिदि मरुदा मखोय प्रोपोगेटिव ओइबा यखाइ थिंगाइबा थौदो खर थोलप याय अदुना कोइ सिबदे निंथि ngapi chinbi हाइजे हाइबा कांतो साबलगी अखोयगी विलेज की कमिटी दुगी प्रेसिडेंट दुना आर्मी दा पाउ पिजरेबा लेली जाउदिङेदा कांतो साबल विलेज कमिटी की प्रेसिडेंट दुना मोई आर्मी दा लै मनाक नपो लैबा ले मकोंगे आर्मी दा पाउ पिरेबा सुमाने मोई लेली लाइसे मोई मनुंग दा प्लान खर तोबो माली मैते जिंदे करिगुमा मखलम नतगा मखलम दा अटैक तो पया दुना मसी खर चेकिन लेबियो मसे खर ngapi chinबियो ना हायबा पाउ पिरे को आर्मी दा हारा आर्मी जिन फॉर्म ने इनफॉर्म ओरे को मोई पाउ फंगे को सिमोई मोई दा चेकिन तो आलो तो अदे इरांग के लेली से पा हौरे लेली से पा होकांदा खुजिकी आर्मी की गेट से गेट से यों लागा लेली से गेट से मोइना लाव खोंदा मदुदे एजिटेशन जे कना तोबई मोंगदा तोरकांदा गेट से योतिंग दे कुमदादागा गेट से लाई से गेट से योदिंग स्वाइ दले होरिबा खुजिकी कांतो साबन की मैतै सिंगी युम अहुम दरे मैथामी जे मदुदा कांदा आर्मी की सोंद गेट मोइना लांगी नेसिदा सोंद मोइना सोंद प्लान तौरेबा प्लान तौबसिदा कदोगे असिदा मोखोना आर्मी की सिक्योरिटी जी अखोइना खंगे उदे यादे मो यावी जेने हाजि करिना हागे गदा मैतै लोमदि काखलकदनबा हाना केस पर अनीमा मैतै खाय थंगबा जगादा खरे ngamba जगादा केस पर अनीम थलेबा मदगी करिगुम नांथोदगसु हाजि युमदुदि मै जाइबे युमजिदि यौद्रिबको युम मै जाइबे युमजिदगी खरा हाइजरगा मैतै लोमदि काखलफोम जाबा जगासदगी गाड़ी अनीम थलगा थमेबा थला थमगा करिगुम मैतै हिना दे नंगवाने जगागसु अमको जो थदा बने केस पर मुझ खरा हाइगलगा मै जाइबे युमजे सिगिदि मखा थंग मसरु मामनि अखोगी मैतै रोम थंग मसरु दाइ तारेको थजला थमेबा अदुगे युमजे मै थान बनेबा अदुदि सिदा आर्मी की ऑर्गेनाइज तौबा आर्मी ना कंस्पिरेसी आर्मी के कंस्पिरेसी तौगा आर्मी की लौथुनगा मै थाबने हाइबसी अखोई केनजि मसिदा लोगोमन लेब्राबा अद मै थारे मै थार मतुंदा आर्मी सिंगदुना मै थारिबे म्याम तंगाइबा खोकाइबे मोता मैतै म्याम मै खु कारपदगी खंगे याम कानरनिको मै खु कारपा मतमजिदा मयाम हाइरे मैतै नमुक हाइरेबा सिक्योरिटी सिंगदुदा आदा अखोई युम मै थाबा माली असी नोई सिक्योरिटी ना तंग कईनो चेकिंग था लबी हम तंगाइबी खोपी हाई कांदा कुकी सिंग मैतै युम मै थारे असी युम मै थाबने कादा मोइना मदन सिक्योरिटी आर्मी सिंग खुमिजे मसी लंबी दा एजिटेशन तोबा कुकी कंपनी तैयार मै थाबने तैयार मै थाबे मखु ने हाइबीरेबा अदे मैतै म्याम दी यादगा मादी मसागी मयुम मसागी मफमदि खंगबनिना मैतै जिना मु चंगलगा मोजे गरा तोरुनेबा अखोई कन्ना हाइबरेबा कन्ना हाइ कांदा मोगी मैतै जिना चंगल कादा मैतै जिना मसागी मयुम कन्ना होनाबदा मयाम चंगरेदना मिदी तंगाइ फदबनेबा नेसेसिटी नेबा नेसेसिटी सिदी तंगाइ पांबयम सिने बदा मयाम लावदा मयाम चनरे चंगल को मतम मदगी आर्मी सिंग अमु थोलागा कुकी रोम तानाबगी मतबा ये मै थाइबा कुकी कांबू जिंग तानादना खोतना मदुगी मरा लेब कल्पिसिंग हाइगदरा मागे आराम तो कांबू ताना फार बुल चरापी मुदा सोदि मैतै सिंग मई मसागी मयुम कंजनबा मागी मयुम दे टेक तो कांबू जिंग ngathok चनबा अदुगी पाखुम पीनबा लाइबा कांबू जिदा आर्मी ऑफिसर मिलिटरी नो मै कापा तानथरेबा तानथरे सेलेक्शन
ꯑꯩꯈꯣꯏꯒꯤ CRPF ꯀꯩꯀꯩ ꯑꯩꯈꯣꯏꯒꯤ ꯄꯦꯔꯥꯃꯤꯂꯤꯇꯔꯤ ꯀꯥꯡꯕꯨꯁꯦ ꯑꯃꯨꯛ ꯁꯣꯝꯗ ꯂꯥꯛꯑꯦꯕ ꯂꯥꯛꯏ ꯃꯌꯥꯝꯗꯣ ꯃꯩꯇꯩ ꯃꯌꯥꯝꯅꯗꯤ ꯑꯍꯥꯟꯕ ꯈꯟꯖꯩꯁꯦ ꯃꯣꯏ ꯂꯥꯛꯏꯕ ꯀꯥꯡꯕꯨꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯁꯤꯡꯒꯤ ꯏꯟꯇꯔꯦꯁꯇ ꯃꯩꯇꯩꯁꯤꯡꯒꯤ ꯌꯨꯝ ꯃꯩ ꯊꯥꯔꯝꯃꯤꯅ ꯑꯗꯨ ꯃꯩ ꯊꯥꯔꯝꯃꯤꯕ ꯀꯥꯡꯕꯨꯗꯨ ꯑꯗꯨ ꯇꯥꯟꯅꯔꯒ ꯀꯔꯤꯒꯨꯝꯕ ꯑꯦꯛꯁꯟ ꯈꯔ ꯂꯧꯈꯠꯀꯗ꯭ꯔꯥꯅ ꯈꯜꯂꯒ ꯃꯣꯏꯁꯤ ꯉꯥꯛꯇꯪ ꯑꯃꯨꯛ CRP ꯀꯩꯀꯩ ꯂꯥꯛꯄꯗ ꯃꯣꯏ ꯋꯥꯈꯟꯗ ꯈꯤꯇꯪꯐꯅ ꯈꯜꯂꯨꯕꯅꯦꯕ ꯑꯗꯨ ꯂꯥꯛꯏꯕ CRPF ꯍꯥꯏꯒꯗ꯭ꯔꯥ ꯀꯩꯅꯣ ꯑꯗꯨꯒꯤ ꯄꯦꯔꯥꯃꯤꯂꯤꯇꯔꯤ ꯀꯥꯡꯕꯨ ꯍꯥꯏꯇꯥꯔꯦꯀꯣ ꯂꯥꯛꯏꯕ ꯃꯌꯥꯝꯁꯦ ꯃꯁꯤꯁꯤꯁꯨ ꯑꯃꯨꯛ ꯑꯥꯔꯃꯤꯒꯤ ꯑꯣꯐꯤꯁꯥꯔꯗꯨꯒ ꯄꯥꯎ ꯐꯥꯎꯅ ꯃꯥꯁꯨ ꯌꯥꯎꯅ ꯑꯃꯨꯛ ꯁꯣꯟꯗ ꯃꯩꯇꯩꯔꯣꯝꯗ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯄꯅꯦꯕ ꯑꯩꯈꯣꯏꯒꯤ ꯇꯪꯈꯥꯏꯔꯛꯄꯅꯦꯕ ꯇꯪꯈꯥꯏꯔꯛꯄꯗ ꯃꯩꯇꯩꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯁꯨꯝ ꯇꯥꯟꯊꯔꯛꯄꯅꯦ ꯍꯥꯏꯇꯥꯔꯦ ꯇꯥꯟꯊꯔꯛꯄꯅꯦꯕ ꯑꯗꯨꯒꯤ ꯃꯇꯝꯗꯨꯗ ꯑꯃꯨꯛ ꯃꯣꯏꯒꯤ ꯀꯩꯅꯣꯅ ꯈꯨꯟꯖꯥꯁꯤꯡꯅ ꯁꯦꯛꯃꯥꯏ ꯄꯨꯂꯤꯁꯇ ꯄꯥꯎ ꯄꯤꯔꯦꯕ ꯁꯦꯛꯃꯥꯏ ꯄꯨꯂꯤꯁꯇ ꯄꯥꯎ ꯄꯤꯀꯥꯟꯗ ꯁꯦꯛꯃꯥꯏ ꯄꯨꯂꯤꯁꯁꯤꯡꯁꯤꯅ ꯃꯣꯏꯒꯤ ꯁꯦꯛꯃꯥꯏꯗꯒꯤꯅ ꯍꯥꯏꯔꯤꯕ ꯃꯐꯝꯗ ꯐꯥꯎꯒꯤ ꯗꯤꯁꯇꯦꯟꯁꯇꯨ ꯈꯔꯗꯤ ꯃꯇꯝ ꯈꯔꯗꯤ ꯑꯗꯨꯝ ꯆꯪꯅꯤ ꯑꯗꯨꯕꯨ ꯑꯗꯨꯒꯤ ꯑꯩꯈꯣꯏ ꯃꯩꯇꯩꯁꯤꯡꯗ ꯂꯥꯛꯐꯝ ꯊꯣꯛꯄ ꯃꯣꯏꯅ ꯌꯥꯝ ꯊꯨꯡꯍꯟꯅꯤꯡꯕ ꯃꯇꯝꯗꯣ ꯍꯦꯛꯇ ꯄꯥꯏꯔ ꯂꯥꯛꯄꯗꯤ ꯌꯥꯝ ꯅꯠꯇꯦꯗ ꯄꯨꯂꯤꯁꯇ ꯊꯨꯡꯍꯟꯅꯤꯡꯕ ꯃꯇꯝ ꯃꯥꯒꯤ ꯃꯇꯝꯗꯨꯗ ꯂꯝꯕꯤꯗꯨꯒꯤ ꯗꯤꯁꯇꯦꯟꯁꯇꯣ ꯍꯣꯠꯇꯣꯛꯑꯀꯥꯟꯗ ꯊꯨꯡꯐꯝ ꯊꯣꯛꯄ ꯃꯇꯝꯗ ꯊꯨꯡꯅꯕꯅ ꯃꯣꯏ ꯊꯨꯡꯉꯛꯀꯗ꯭ꯔꯥ ꯍꯥꯏꯕ ꯑꯁꯥ ꯇꯧꯔꯨꯕꯗꯨꯁꯨ ꯁꯦꯛꯃꯥꯏ ꯄꯨꯂꯤꯁꯁꯤꯡꯁꯨ ꯈꯤꯇꯪ ꯊꯦꯡꯅ ꯃꯣꯏꯅ ꯄꯥꯝꯕ ꯃꯇꯝꯗ ꯂꯥꯛꯇꯕꯒꯤ ꯋꯥꯐꯝ ꯑꯃꯁꯨ ꯂꯩꯈ꯭ꯔꯦꯀꯣ ꯑꯗꯨꯕꯨ ꯀꯣꯟꯅ ꯁꯦꯛꯃꯥꯏ ꯄꯨꯂꯤꯁꯀꯤ ꯂꯥꯛꯑꯒ ꯀꯃꯥꯟꯗꯣ ꯂꯥꯛꯑꯒ ꯑꯩꯈꯣꯏ ꯀꯩꯅꯣꯒ ꯁꯦꯀꯨꯔꯤꯇꯤ ꯃꯌꯥꯡ ꯂꯥꯟꯃꯤꯁꯤꯡ ꯍꯥꯏꯇꯥꯔꯦ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡꯒ ꯇꯛꯈꯥꯏꯅꯕ ꯈꯔ ꯉꯥꯡꯅꯕ ꯈꯔ ꯀꯟꯐ꯭ꯔꯟꯇꯦꯁꯟ ꯇꯧꯅꯕ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣꯗ ꯎꯏ ꯃꯗꯨꯒꯤꯗꯃꯛꯇꯗ ꯁ꯭ꯇꯦꯠ ꯄꯨꯂꯤꯁꯇꯨꯕꯨ ꯑꯩ ꯌꯥꯝ ꯀꯟꯅ ꯑꯋꯥꯡꯕ ꯊꯥꯛꯇ ꯊꯥꯒꯠꯆꯔꯤ ꯑꯩꯈꯣꯏꯅ ꯁꯨꯃꯥꯏꯅ ꯁ꯭ꯇꯦꯠ ꯐꯣꯔꯁꯅ ꯃꯇꯦꯛ ꯈꯔ ꯎꯖꯔꯤꯗꯣ ꯃꯇꯤꯡ ꯈꯔ ꯐꯨꯗꯣꯔꯛꯏꯗꯣ ꯃꯗꯨꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁ ꯍꯥꯏꯇꯥꯔꯦ ꯃꯅꯤꯄꯨꯔ ꯀꯃꯥꯟꯗꯣꯕꯨ ꯊꯥꯒꯠꯐꯝ ꯊꯣꯛꯑꯦꯕ ꯑꯦꯔꯤꯌꯥꯗꯨꯒꯤ ꯁꯤꯒꯤ ꯁ꯭ꯄꯦꯁꯤꯐꯤꯛ ꯑꯩꯈꯣꯏ ꯁꯤꯒꯤ ꯀꯩꯅꯣꯁꯤꯒꯤ ꯊꯧꯗꯣꯛꯁꯤꯒꯤ ꯑꯣꯏꯅꯗꯤ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯁ꯭ꯇꯦꯠ ꯐꯣꯔꯁꯁꯤꯡꯁꯨ ꯃꯅꯤꯄꯨꯔꯒꯤ ꯄꯣꯂꯤꯇꯤꯛꯁꯤꯌꯥꯟꯁꯤꯡꯅ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ MLA ꯃꯤꯅꯤꯁꯇꯔꯁꯤꯡꯅ ꯃꯈꯣꯏꯒꯤ ꯊꯧꯅꯥ ꯃꯈꯣꯏꯒꯤ ꯍꯩꯁꯤꯡꯕ ꯃꯈꯣꯏꯅ ꯇꯧꯕ ꯊꯕꯛꯁꯤꯡꯗ ꯈꯨꯠ ꯊꯤꯡꯖꯤꯟꯕ ꯅꯝꯁꯤꯟꯕꯒꯤ ꯊꯕꯛꯁꯦ ꯃꯁꯤꯁꯤꯅ ꯃꯣꯏ ꯃꯇꯦꯡ ꯐꯨꯗꯣꯛꯄ ꯉꯝꯗꯕꯅꯦꯕ ꯃꯈꯣꯏꯅ ꯃꯇꯦꯡ ꯐꯨꯗꯣꯛꯄꯒꯤ ꯃꯇꯝꯗ ꯌꯧꯔꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯁ꯭ꯇꯦꯠ ꯄꯨꯂꯤꯁꯁꯤꯡꯗ ꯍꯥꯏꯖꯔꯤꯁꯦ ꯀꯔꯤ ꯍꯧꯖꯤꯛꯇꯤ ꯃꯇꯦꯡ ꯐꯨꯗꯣꯛꯄ ꯌꯥꯏ ꯏꯔꯩꯄꯥꯛ ꯏꯔꯝꯗꯝ ꯀꯟꯃꯤꯟꯅꯁꯤ MLA ꯃꯤꯅꯤꯁꯇꯔꯁꯤꯡꯁꯤꯅ ꯍꯥꯏꯔꯒꯁꯨ ꯂꯧꯕ ꯌꯥꯕ ꯑꯥꯏꯟꯒꯤ ꯃꯔꯤ ꯂꯩꯅꯕꯁꯤꯡꯗ ꯂꯧꯕꯤꯕ ꯃꯔꯤ ꯂꯩꯅꯗꯕꯁꯤꯡꯗꯨꯗꯤ ꯂꯧꯕꯤꯒꯅꯣꯕ ꯃꯔꯝꯗꯤ ꯃꯣꯏ ꯁꯨꯝ ꯆꯥꯎ ꯂꯩꯔꯣꯏꯕ MLA ꯃꯤꯅꯤꯁꯇꯔꯁꯤꯡꯗꯣ ꯉꯁꯤ MLA ꯃꯤꯅꯤꯁꯇꯔ ꯑꯣꯏꯕ ꯄꯋꯥꯔ ꯄꯥꯏꯕꯁꯤꯡꯁꯦ ꯑꯃꯨꯛꯊꯪꯗ ꯄꯨꯊꯣꯔꯛꯄ ꯌꯥꯏꯕ ꯉꯁꯤ ꯃꯤꯆꯝꯅ ꯂꯩꯕ ꯃꯌꯥꯝꯁꯦ ꯉꯁꯤ ꯃꯁꯤꯅ ꯑꯃꯨꯛ ꯄꯋꯥꯔ ꯑꯃ ꯄꯥꯏꯔꯛꯄ ꯌꯥꯏꯕ ꯑꯗꯨꯅ ꯁ꯭ꯇꯦꯠ ꯐꯣꯔꯁꯁꯤꯡꯁꯦ ꯀꯩꯝꯇ ꯀꯤꯕꯤꯒꯅꯨ ꯃꯗꯨꯗ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯑꯆꯨꯝꯕ ꯊꯕꯛ ꯇꯧꯕꯗ ꯉꯁꯤꯒꯤ ꯄꯥꯜꯂꯤꯕ ꯒꯣꯔꯃꯦꯟ ꯑꯁꯤꯅ ꯃꯣꯏꯒꯤ ꯀꯩꯅꯣꯁꯤꯡꯁꯤꯅ MLA ꯃꯤꯅꯤꯁꯇꯔꯁꯤꯡꯁꯤꯅ ꯈꯔ ꯅꯝꯐꯨ ꯍꯥꯐꯨ ꯁ꯭ꯇꯦꯠ ꯐꯣꯔꯁꯁꯤꯡꯅ ꯇꯧꯕ ꯇꯥꯔꯒꯁꯨ ꯃꯗꯨ ꯃꯇꯝ ꯑꯗꯨꯝ ꯂꯥꯛꯀꯅꯦꯕ ꯃꯣꯏꯅ ꯁꯨꯝ ꯁꯛꯇꯤ ꯄꯥꯏ ꯂꯩꯔꯣꯏꯕ ꯍꯥꯏꯕꯗꯤ ꯄ꯭ꯔꯖꯥꯅ ꯃꯇꯝ ꯑꯃ ꯁꯣꯏꯗꯅ ꯑꯆꯨꯝꯕ ꯇꯧꯕ ꯂꯩꯕꯥꯛ ꯅꯨꯡꯁꯤꯕꯤꯅ ꯁꯛꯇꯤ ꯁꯤꯟꯅꯔꯛꯈꯤꯅꯦꯕ ꯑꯗꯨꯅ ꯀꯩꯝꯇ ꯀꯤꯕꯤꯔꯨꯅꯨ ꯍꯥꯏꯕꯁꯤꯅ ꯑꯩ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯁꯤꯡꯗ ꯑꯩ ꯃꯗꯨꯃ ꯍꯥꯏꯖꯅꯤꯡꯉꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯃꯁꯤꯗ ꯑꯃꯨꯛ ꯂꯥꯛꯇꯣꯏꯁꯦ ꯀꯩꯅꯣꯅ ꯑꯣꯅꯦꯕꯜ CMꯅ ꯍꯤꯔꯝꯁꯤꯗ ꯀꯔꯝꯕ ꯃꯈꯜꯒꯤ ꯄꯨꯛꯅꯤꯡ ꯆꯪꯕꯤꯔꯒ ꯍꯥꯏꯇꯥꯔꯦ ꯀꯔꯝꯕ ꯐꯤꯔꯦꯞ ꯂꯧꯕꯤꯒꯗꯣꯏꯅꯣ ꯍꯥꯏꯕꯁꯤꯅꯦꯕ ꯍꯧꯖꯤꯛ ꯂꯥꯛꯏꯁꯦ ꯃꯅꯤꯄꯨꯔ ꯁꯨꯝ ꯑꯃꯅꯤ ꯌꯨꯝ ꯑꯍꯨꯝ ꯈꯛꯀꯤ ꯋꯥ ꯅꯠꯇꯦꯕ ꯀꯣꯏꯁꯟꯁꯦ ꯌꯦꯡꯗꯣꯏꯁꯦ ꯌꯨꯝ ꯑꯍꯨꯝ ꯈꯛ ꯃꯩ ꯆꯥꯛꯄꯅꯤꯅ ꯄꯥꯕ ꯌꯥꯗꯦꯕ ꯑꯟꯇꯤꯌꯥꯔ ꯁꯤꯗ ꯃꯅꯤꯄꯨꯔꯗ ꯂꯩꯕ ꯑꯩꯈꯣꯏ ꯌꯦꯂꯣꯡꯃꯤ ꯈꯨꯗꯤꯡꯃꯛꯇ ꯃꯁꯤ ꯑꯦꯇꯦꯛ ꯇꯧꯕꯅꯦꯕ ꯃꯩꯇꯩ ꯈꯛꯀꯤ ꯋꯥꯐꯝ ꯅꯠꯇꯦꯕ ꯎꯁꯤꯠꯇꯕꯅꯦꯕ ꯎꯁꯤꯠꯇꯕꯒꯤ ꯈꯨꯗꯝ ꯑꯃꯅꯦ ꯑꯗꯣ ꯅꯧꯅ ꯑꯃꯨꯛ ꯃꯅꯤꯄꯨꯔꯗ ꯏꯔꯥꯡ ꯊꯣꯛꯅꯕ ꯍꯣꯠꯅꯔꯦ ꯃꯅꯤꯄꯨꯔ ꯒꯣꯔꯃꯦꯟꯒꯤ ꯑꯣꯅꯦꯕꯜ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯃꯥꯅ ꯍꯣꯠꯅꯗꯅ ꯁꯥꯟꯇꯤ ꯂꯥꯛꯅꯕ ꯈꯣꯠꯅꯕ ꯃꯌꯥꯝ ꯇꯧꯔꯤꯃꯛꯁꯤꯗ ꯃꯗꯨꯒꯤ ꯑꯣꯟꯅꯇꯕꯤꯗ ꯃꯩ ꯊꯥꯕ ꯍꯧꯔꯛꯑꯦꯀꯣ ꯃꯩ ꯊꯥꯕ ꯍꯧꯔꯀꯥꯟꯗ ꯃꯔꯥ ꯂꯩꯕ ꯃꯤ 3-4 ꯐꯥꯔꯦ ꯈꯣꯠꯂꯦ ꯀꯥꯏꯅ ꯍꯥꯏꯔꯒ ꯁꯨꯝ ꯍꯦꯛꯇ ꯂꯩꯊꯣꯛꯈꯤꯕ ꯌꯨꯝ ꯁꯥꯕꯤꯔꯅꯤ ꯍꯥꯏꯔꯒ ꯂꯩꯊꯣꯛꯄ ꯌꯥꯔꯣꯏ ꯃꯁꯦ ꯃꯁꯤ ꯀꯩꯒꯤꯅꯣ ꯃꯁꯤ ꯑꯩꯈꯣꯏꯅ ꯍꯥꯏꯖꯩꯁꯤ ꯏꯔꯥꯡ ꯁꯥꯒꯠꯄꯩ ꯋꯥ ꯅꯠꯇꯦꯕ ꯂꯩꯕꯥꯛꯁꯤꯒꯤ ꯃꯤꯒꯤ ꯏꯖꯠ ꯃꯥꯡꯈꯤꯗꯤ ꯃꯩ ꯆꯥꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯑꯗꯥꯒꯤ ꯈꯨꯟꯖꯥꯁꯤꯅ ꯃꯄꯤ ꯃꯃꯤꯠꯇꯩ ꯃꯄꯤ ꯇꯥꯅ ꯀꯞꯈꯤꯕ ꯊꯃꯣꯏ ꯁꯣꯛꯈꯤꯕꯗꯤ ꯀꯔꯝꯕ ꯄꯩꯁꯥꯔ ꯁꯅꯥꯅ ꯃꯍꯨꯠ ꯁꯤꯟ ꯌꯥꯒꯗ꯭ꯔꯥꯕ ꯑꯩꯈꯣꯏꯒꯤ ꯈꯨꯟꯖꯥꯁꯤꯡꯗ ꯃꯁꯥꯒꯤ ꯃꯩ ꯆꯥꯛꯇꯅ ꯑꯗꯥꯏꯗ ꯃꯤ ꯂꯥꯛꯆꯈꯤꯕꯒꯤ ꯁꯔꯀꯥꯔꯅ ꯊꯧꯆꯥꯕꯤꯗꯕꯒꯤ ꯊꯃꯣꯏ ꯁꯣꯛꯅ ꯅꯨꯡꯍꯤꯡꯅꯅ ꯀꯞꯈꯤꯕꯗꯣ ꯆꯦꯛꯀꯤ ꯕꯤꯜꯗꯤꯡ ꯃꯊꯣꯜ 3 ꯁꯥꯔꯁꯨ ꯃꯗꯨꯗ ꯄꯦꯟ ꯉꯝꯃꯣꯏꯕ ꯁꯅꯥ ꯈꯥꯡꯉꯦꯅ ꯄꯤꯔꯁꯨ ꯄꯦꯟ ꯉꯝꯃꯣꯏꯕ ꯃꯤꯒꯤ ꯊꯃꯣꯏꯒꯤ ꯃꯤꯠꯀꯤ ꯄꯤꯕꯨ ꯃꯃꯟꯕꯨ ꯃꯟꯇꯤꯛꯅꯕ ꯌꯥꯕ꯭ꯔꯥꯕ ꯑꯗꯨꯒꯨꯝꯕ ꯄꯣꯠꯁꯦ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠ ꯒꯣꯔꯃꯦꯟꯅ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠꯀꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯀꯔꯤ ꯊꯧꯗꯥꯡ ꯂꯧꯕꯤꯗꯣꯏꯅꯣ ꯍꯥꯏꯕꯁꯤꯃ ꯑꯩꯈꯣꯏ ꯂꯩꯖꯔꯦ ꯑꯗꯨꯒ ꯂꯣꯀꯦꯜ MLAꯒꯤ ꯔꯣꯜꯁꯤ ꯌꯥꯝ ꯆꯥꯎꯏ ꯃꯐꯝꯗꯨꯒꯤ ꯂꯣꯀꯦꯜ ꯀꯟꯁꯔꯟ MLAꯁꯦ ꯀꯟꯁꯔꯟ MLAꯁꯤꯁꯨ ꯃꯇꯦꯡ ꯐꯨꯗꯣꯛꯀꯗꯕꯅꯦꯕ ꯀꯟꯁꯔꯟ MLA ꯃꯇꯦꯡ ꯐꯨꯗꯣꯛꯀꯗꯕꯅꯤ ꯁꯤꯗ ꯀꯟꯁꯔꯟ MLAꯅ ꯌꯥꯝꯅ ꯊꯧꯅꯥ ꯂꯩꯅ ꯊꯕꯛ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯃꯁꯤ ꯃꯇꯨꯡ ꯃꯅꯥꯎ ꯆꯨꯝꯕ ꯌꯥꯗꯦ ꯍꯥꯏꯕꯁꯦ ꯁꯤ ꯃꯥꯒꯤ ꯀꯦꯟꯗ꯭ꯔ ꯈꯛꯇꯒꯤ ꯋꯥ ꯅꯠꯇꯦꯀꯣ ꯈꯔ नकनब कंसन MLA माई थौदांग लौम थोबदो लौबियो हाइबनेबको सि मणिपुर की थौदांगनेबा MLA से केंद्र रिप्रेजेंट तौर कानबदाजु केंद्र दु खक्तगी नतेबा MLA से माजे मणिपुर पुंबगी MLA है मणिपुर पुंबसी मोगी सरुक याउनेबा अदुना सिजी अखोई येलोमीदा साथीना फोंगना चैलेंज तौबा अदुगुंबा मखनगी अखोई याम साथीबा मफम अमा ओइबनिना मसी अखोई याम कन्ना तौबम थोई अदुगा कनवाजु अखोई मसीद गवर्नमेंटना करिगुम मखोंग तदना मरम तदा अवताया कनो तहाना हेते यासनबगी पोचे मसी तखोई तौबा यारोय तौबम थोकते मसे तौरगसु मणिपुर मियामनसु याबम थोकते अदुगा लेकाय दुई कांट्रो साबंगी प्रजा सिंगसु अखोई अपिक फुनिगाना मोगी मी गवर्नमेंट की मी मयाम थारागा फिलर थारागा समाय समाय यासनजे हाइबदो मदु यागरी मतुंगदु हंजलदना मखोंग यादमो कुकी सिंग मैती गी नहौ नहौ मै थादना नोमै कापदना साथी साथी पामदबा मयाम अमा
ꯑꯩꯈꯣꯏꯒꯤ ꯇꯧꯔꯛꯀꯅꯦꯕ ꯑꯗ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡ ꯃꯐꯝꯗ ꯇꯥꯔꯤꯕ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡꯗꯨꯅ ꯌꯨꯝ ꯃꯩ ꯊꯥꯕꯕꯨ ꯁꯤꯅꯦꯃꯥ ꯌꯦꯡꯕꯗꯧꯅ ꯐꯤꯂꯝ ꯌꯦꯡꯕꯗꯧꯅ ꯌꯦꯡꯉꯤꯗꯣ ꯑꯗꯨꯒꯤ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡꯗꯨꯒꯤ ꯃꯊꯛꯇ ꯀꯔꯤ ꯗꯤꯁꯤꯄ꯭ꯂꯤꯅꯔꯤ ꯑꯦꯛꯁꯟ ꯂꯧꯒꯗꯒꯦ ꯍꯥꯏꯕꯁꯦ ꯃꯁꯤꯁꯨ ꯒꯣꯔꯃꯦꯟꯅ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯗ ꯂꯥꯎꯊꯣꯛꯐꯝ ꯊꯣꯛꯑꯦꯕ ꯅꯠꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯁꯥꯟꯇꯤ ꯁꯨꯡꯂꯩ ꯂꯩꯔꯣꯏ ꯅꯨꯡ ꯂꯩꯕꯤꯔꯝꯒꯦ ꯃꯅꯤꯄꯨꯔ ꯒꯣꯔꯃꯦꯟꯅ ꯑꯗꯨꯝꯕ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯀꯤ ꯃꯊꯛꯇ ꯑꯩꯈꯣꯏꯒꯤ ꯈꯨꯔꯥꯏꯅ ꯏꯔꯥꯡ ꯊꯣꯛꯑꯒ ꯌꯦꯡ ꯂꯩꯕ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯀꯤ ꯃꯊꯛꯇ ꯑꯦꯛꯁꯟ ꯂꯧꯗ꯭ꯔꯕ ꯑꯗꯨ ꯃꯔꯥ ꯂꯩꯕꯁꯨ ꯃꯇꯝ ꯆꯥꯅ ꯆꯞ ꯆꯥꯕ ꯑꯥꯏꯟꯒꯤ ꯑꯣꯏꯕ ꯆꯩꯔꯥꯛ ꯄꯤꯗ꯭ꯔꯕ ꯃꯅꯤꯄꯨꯔꯗ ꯁꯥꯟꯇꯤ ꯊꯝꯅꯤ ꯀꯥꯏꯅ ꯑꯩꯈꯣꯏꯅ ꯉꯥꯡꯖꯔꯁꯨ ꯐꯅ ꯇꯧꯖꯔꯁꯨꯅꯦ ꯁꯨꯡꯑꯣꯏ ꯑꯣꯏꯔꯣꯏ ꯅꯨꯡꯗ ꯏꯕꯤꯔꯝꯒꯦ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯊꯝꯖꯔꯝꯒꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯄꯣꯠꯁꯦ ꯇꯪꯗꯥꯡꯕ ꯑꯃ ꯉꯥꯡꯉꯗꯤ ꯐꯥꯎꯕ ꯍꯦꯛꯇ ꯌꯥꯁꯟꯅꯐꯝ ꯊꯣꯛꯇꯦꯕ ꯃꯐꯝꯗꯨꯃ ꯂꯩꯔꯦ ꯑꯗꯨꯒ ꯂꯣꯏꯅꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯤꯡꯒꯤꯅ ꯊꯧꯗꯣꯛ ꯊꯣꯛꯄ ꯃꯇꯝꯗ ꯃꯈꯣꯏ ꯀꯩꯗꯧꯔꯒ ꯂꯩ ꯎꯁꯤꯟꯅꯗꯅ ꯑꯗꯨꯝ ꯌꯦꯡꯒ ꯂꯩꯕ꯭ꯔꯥ ꯃꯈꯣꯏꯒꯤ ꯔꯣꯜꯁꯦ ꯌꯥꯝ ꯆꯥꯎꯋꯤ ꯑꯗꯨꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯖꯦꯟꯁꯤꯒꯤ ꯑꯆꯧꯕ ꯋꯥꯍꯪ ꯑꯃ ꯂꯩꯔꯦ ꯑꯗꯨꯅ ꯍꯧꯖꯤꯛꯁꯤ ꯄꯤꯁ ꯑꯦꯟ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯄꯨꯔꯛꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯤꯕ ꯃꯦꯀꯥꯅꯤꯖꯝꯁꯤ ꯑꯥꯔꯊ ꯊꯣꯛꯄ ꯑꯗꯨꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯃ ꯃꯤꯅꯤꯡꯐꯨꯜ ꯔꯤꯖꯜꯠ ꯑꯃ ꯄꯨꯊꯣꯛꯄ ꯉꯝꯃꯤꯕ꯭ꯔꯥ ꯉꯝꯗ꯭ꯔꯕ ꯍꯥꯏꯕ ꯋꯥꯍꯪꯁꯤ ꯑꯃ ꯆꯥꯎꯅ ꯂꯩ ꯑꯣꯖꯥ ꯄꯥꯎꯖꯦꯜ ꯆꯥꯎꯕ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯏꯟ ꯗ ꯏꯟꯇꯔꯦꯁ ꯑꯣꯐ ꯗꯤ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏ ꯁ꯭ꯇꯦꯠꯁꯤꯒꯤ ꯏꯟꯗꯒ ꯄꯤꯄꯜ ꯑꯦꯖ ꯑ ꯍꯣꯜ ꯁꯤꯗ ꯊꯕꯛ ꯇꯧ ꯑꯣꯔꯗꯔ ꯉꯥꯏꯕꯤꯒꯅꯨ ꯍꯥꯏꯕꯒꯤ ꯑꯀꯟꯕ ꯑꯣꯖꯥꯒꯤ ꯑꯥꯄꯤꯜꯁꯨ ꯍꯧꯖꯤꯛ ꯊꯝꯕꯤꯔꯦ ꯑꯗꯨꯅ ꯊꯣꯛꯏꯕ ꯏꯟꯁꯤꯗꯦꯟꯁꯦ ꯀꯥꯟꯇꯣ ꯁꯥꯕꯜ ꯈꯛꯇꯒꯤ ꯑꯣꯏꯅ ꯌꯦꯡꯕ ꯌꯥꯔꯣꯏꯗꯕ ꯑꯗꯨꯒ ꯒꯚꯔꯟꯃꯦꯟꯠꯒꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯖꯥꯁꯤꯡ ꯀꯟꯅꯅꯕ ꯁꯤꯚꯤꯂꯤꯌꯟ ꯀꯟꯅꯅꯕꯒꯤ ꯑꯗꯨꯒꯨꯝꯕꯒꯤ ꯄꯣꯂꯤꯁꯤ ꯌꯥꯎꯗꯕ ꯊꯧꯑꯣꯡꯁꯤꯡ ꯌꯥꯝ ꯄꯦꯟꯗꯕ ꯃꯑꯣꯡ ꯂꯩꯔꯦ ꯑꯗꯨꯅ ꯆꯍꯤ 3 ꯍꯦꯟꯅ ꯑꯁꯤꯒꯤ ꯐꯦꯂꯔꯁꯦ ꯂꯥꯛꯑꯕꯅꯤꯅ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏꯅ ꯋꯥꯍꯪ ꯃꯌꯥꯝ ꯑꯃꯁꯨ ꯊꯣꯛꯂꯛꯑꯦ ꯑꯗꯨꯅ ꯍꯧꯖꯤꯛ ꯊꯣꯛꯂꯛꯏꯁꯦ ꯉꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏꯚꯀꯤ ꯚ꯭ꯌꯨꯋꯔꯁꯇꯁꯨ ꯑꯩꯈꯣꯏꯒꯤ ꯄꯦꯅꯦꯂꯤꯁ ꯑꯣꯖꯥ ꯃꯩꯕꯨꯅꯁꯨ ꯐꯖꯅ ꯐꯣꯡꯗꯣꯛꯄꯤꯔꯤ ꯑꯩꯈꯣꯏꯗ ꯍꯦꯛ ꯆꯤꯡꯅꯕ ꯑꯃ ꯄꯣꯛꯍꯜꯂꯛꯄꯁꯦ ꯍꯧꯖꯤꯛ ꯏꯔꯥꯡꯗ ꯊꯣꯛꯍꯜꯂꯤꯕ ꯀꯥꯡꯕꯨꯁꯤꯒ ꯉꯁꯥꯏꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯤꯒ ꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯑꯃ ꯂꯩꯅꯔꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯋꯥꯍꯪꯒꯁꯦ ꯑꯩꯈꯣꯏ ꯆꯥꯎꯅ ꯍꯪꯉꯛꯑꯦ ꯍꯥꯏꯇꯥꯔꯦ ꯁꯤꯒꯨꯝꯕ ꯋꯥꯍꯪꯁꯦ ꯀꯩꯗꯧꯕꯒꯤꯗꯃꯛꯇ ꯃꯤꯌꯥꯝꯗ ꯑꯩꯈꯣꯏ ꯍꯟꯖꯤꯟꯅ ꯄꯣꯛꯍꯜꯂꯤꯕꯅꯣ ꯍꯥꯏꯕꯒꯤ ꯋꯥꯐꯝꯁꯤ ꯑꯃꯁꯨ ꯂꯩ ꯑꯗꯨꯅ ꯇꯦꯟꯁꯟ ꯊꯣꯛꯏꯕ ꯚꯥꯏꯂꯦꯟꯁ ꯊꯣꯛꯏꯕꯁꯤꯡꯁꯦ ꯁ꯭ꯀꯥꯂꯦꯠ ꯇꯧꯍꯟꯗꯅ ꯁꯣꯂꯨꯁꯟꯁꯦ ꯄꯨꯔꯛꯅꯕ ꯖꯁꯇꯤꯁ ꯄꯤꯅꯕꯒꯤ ꯊꯕꯛꯁꯤꯗꯤ ꯁꯨꯡꯎ ꯍꯦꯛ ꯎꯗ꯭ꯔꯝꯗꯅ प्रजा ꯃꯌꯥꯝꯁꯦ ꯑꯗꯨꯝ ꯁꯥꯎꯔꯒ ꯂꯩꯕ ꯄꯣꯠꯁꯦ ꯑꯣꯏꯔꯦ ꯑꯗꯨꯒ ꯃꯔꯛꯁꯤꯗ ꯒꯚꯔꯟꯃꯦꯟꯠꯗꯒꯤ ꯄꯤꯕ ꯄꯤꯁ ꯄꯨꯔꯛꯅꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯨꯔꯛꯅꯕ ꯊꯧꯑꯣꯡ ꯆꯠꯊꯔꯤ ꯍꯥꯏꯔꯒꯁꯨ ꯒꯚꯔꯟꯃꯦꯟꯠꯒꯤ ꯁ꯭ꯇꯦꯠꯃꯦꯟꯠꯁꯤꯡꯗ ꯀꯟꯁꯤꯁꯇꯦꯟ ꯁꯨꯡꯑꯣꯏ ꯑꯣꯏꯗꯕꯒꯤ ꯄꯣꯠ ꯑꯃꯈꯛ ꯉꯥꯏꯍꯥꯛꯀꯤ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯇꯥꯏꯝ ꯕꯤయింꯒꯤ ꯑꯣꯏꯅ ꯑꯗꯨꯒꯨꯝꯕ ꯄꯣꯠ ꯑꯃꯈꯛ ꯎꯕꯗꯅ ꯃꯌꯥꯝꯁꯤꯅ ꯄꯦꯟꯗꯦ ꯑꯗꯨꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯑꯆꯧꯕ ꯀꯟꯁꯔꯟ ꯂꯥꯛꯏ ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯤꯅ ꯃꯈꯣꯏꯁꯤ ꯎꯅ ꯃꯤꯠ ꯇꯥꯡꯕꯒꯨꯝꯅ ꯌꯦꯡꯉꯒ ꯂꯩꯔꯕ꯭ꯔꯥ ꯑꯁꯨꯃꯥꯏꯅ ꯇꯧꯗꯨꯅ ꯑꯗꯨꯝ ꯂꯩꯕ ꯑꯣꯏꯇꯥꯔꯒꯗꯤ ꯁꯥꯊꯤꯕ ꯁꯦꯔꯤꯌꯁ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯐꯦꯂꯔꯁꯦ ꯂꯥꯛꯇꯥꯔꯒꯗꯤ ꯃꯁꯤꯒꯤ ꯗꯥꯏꯇꯁꯦ ꯀꯅꯥꯅ ꯂꯧꯒꯅꯤ ꯑꯗꯨꯁꯨ ꯔꯤꯄꯤꯇꯦꯗꯂꯤ ꯑꯩꯈꯣꯏ ꯉꯁꯤꯃꯛꯁꯨ ꯊꯣꯛꯏ ꯍꯥꯏꯇꯥꯔꯦ ꯑꯣꯖꯥ ꯅꯟꯗꯨꯔ ꯂꯥꯛꯆꯒꯦ ꯑꯣꯖꯥ ꯀꯃꯥꯏꯅ ꯊꯝꯕꯤꯅꯤꯡꯉꯤ ꯑꯩꯈꯣꯏꯒꯤ ꯃꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯒꯣꯔꯃꯦꯟꯠꯅꯅꯦ ꯌꯥꯝ ꯍꯩꯁꯤꯡꯅ ꯆꯦꯛꯁꯤꯟꯅ ꯌꯦꯡꯕꯤꯌꯨ ꯍꯥꯏꯕꯅꯦꯕ ꯑꯩꯈꯣꯏꯅ ꯍꯥꯏꯖꯩꯁꯤ ꯒꯣꯔꯃꯦꯟꯠꯒꯤ ꯃꯤꯆꯪꯅꯤꯀꯣ ꯒꯣꯔꯃꯦꯟꯠꯒꯤ ꯌꯦꯠꯅꯕ ꯅꯠꯇꯦꯕ ꯍꯥꯏꯗꯤ ꯃꯁꯤ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯁꯤ ꯃꯨꯟꯅ ꯅꯩꯅꯕꯤꯌꯨ ꯍꯥꯏꯕꯅꯦꯕ ꯑꯥꯔꯊꯗꯤ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯔꯨꯜ ꯊꯝꯕ ꯄꯥꯝꯕꯁꯤ ꯀꯅꯥꯅꯣ ꯌꯦꯡꯁꯦꯕ ꯒꯣꯔꯃꯦꯟꯠ ꯄꯥꯏ ꯁꯛꯇꯤ ꯄꯥꯝꯃꯤ ꯅꯠꯇ꯭ꯔꯣ ꯁꯛꯇꯤ ꯅꯠꯇ꯭ꯔꯕ ꯃꯨꯟꯅꯔꯤꯁꯦ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯔꯨꯜ ꯄꯥꯝꯕꯁꯤ ꯒꯣꯚꯔꯅꯔ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯔꯨꯜ ꯄꯥꯝꯅꯤ ꯁꯛꯇꯤ ꯍꯦꯟꯅ ꯐꯪꯅꯕꯒꯤꯗꯃꯛꯇ ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯃꯤ ꯅꯠꯇꯦ ꯃꯥ ꯃꯄꯥꯟꯒꯤ ꯃꯤꯅꯤ ꯆꯤꯞ ꯃꯥꯁꯨ ꯁꯛꯇꯤ ꯍꯦꯟꯅ ꯄꯥꯝꯕꯗꯨ ꯆꯤꯞ ꯀꯩꯅꯣ ꯄꯥꯝꯅꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯔꯨꯜ DGP ꯃꯅꯤꯄꯨꯔꯒꯤ ꯃꯤ ꯅꯠꯇꯦ ꯃꯥ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯔꯨꯜ ꯄꯥꯝꯅꯤ ꯄꯋꯥꯔ ꯍꯦꯟꯅ ꯄꯥꯝꯕꯒꯤꯗꯃꯛꯇ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯗꯚꯥꯏꯖꯔ ꯁꯛꯇꯤ ꯍꯦꯟꯅ ꯄꯥꯝꯕꯒꯤꯗꯃꯛꯇ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯔꯨꯜ ꯄꯥꯝꯅꯤ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ DC ꯑꯌꯥꯝꯕ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯃꯤ ꯅꯠꯇꯕꯁꯤꯡꯅ ꯄꯥꯏꯔꯤꯁꯦ ꯃꯣꯏ ꯑꯌꯥꯝꯕ ꯀꯩꯅꯣ ꯄꯥꯝꯅꯦꯕ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯔꯨꯜ ꯄꯥꯝꯅꯦꯕ ꯑꯗꯨꯝ ꯑꯩꯈꯣꯏ ꯁꯤꯐꯥꯏꯁꯤꯡ ꯃꯌꯥꯡ ꯑꯥꯔꯃꯤꯁꯤꯡꯁꯦ ꯑꯩꯈꯣꯏ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯔꯨꯜ ꯄꯥꯝꯅꯦꯕ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯔꯨꯜ ꯄꯥꯝꯕꯅꯤꯅ ꯃꯈꯣꯏꯅ ꯏꯔꯥꯡ ꯊꯣꯛꯍꯜꯂꯒ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯔꯨꯜ ꯊꯝ ꯌꯥꯅꯕ ꯂꯝꯕꯤ ꯊꯤꯔꯛꯏꯅꯦꯕ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠ ꯒꯣꯔꯃꯦꯟꯠꯅ ꯃꯁꯤꯗ ꯈꯪꯗꯗꯅ ꯅꯥꯀꯜ ꯑꯃꯗ ꯋꯥꯈꯜꯁꯦ ꯐꯩꯔꯒ ꯆꯠꯂꯤꯁꯦ ꯀꯩꯅꯣꯕ ꯉꯥꯡꯉꯛꯏꯕ ꯆꯩꯔꯛꯏꯕ ꯃꯌꯥꯝꯁꯦ ꯃꯥꯅ ꯂꯥꯟꯅ ꯂꯧꯔꯣꯏꯗꯕꯅꯦꯕ ꯃꯈꯣꯏꯗ ꯐꯤꯗꯕꯦꯛ ꯑꯃ ꯄꯤꯔꯤꯅꯦ ꯂꯧꯒꯗꯕꯅꯦ ꯍꯥꯏꯕꯅꯤꯗ ꯑꯗꯨꯗꯨꯅ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯍꯥꯏꯖꯩꯗꯤ ꯑꯣꯅꯔꯦꯕꯜ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯁꯤꯁꯨ ꯇꯌꯥꯡꯅ ꯑꯩꯗꯤ ꯈꯪꯉꯣꯏ ꯍꯧꯖꯤꯛ ꯇꯁꯦꯡꯅ ꯑꯩꯈꯣꯏꯅ ꯑꯣꯅꯔꯦꯕꯜ ꯆꯤꯐ ꯃꯤꯅꯤꯁꯇꯔꯗ ꯍꯪꯖꯔꯤꯁे ꯀꯥꯡꯇꯣ ꯁꯥꯕꯟꯗ ꯃꯩꯇꯩꯒꯤ ꯌꯨꯝ 3 ꯃꯩ ꯆꯥꯛꯑꯦꯁꯦ ꯈꯪꯕꯤꯔꯕ ꯈꯪꯕꯤꯗ꯭ꯔꯤꯕ ꯁꯤꯅꯤ ꯍꯥꯏꯗꯤ ꯆꯥꯟꯗꯦꯜꯒꯤ ꯃꯐꯝ ꯑꯃꯗ ꯗ꯭ꯔꯒ ꯂꯂꯣꯟꯕꯁꯤꯡꯒꯤ ꯂꯝꯕꯤ ꯑꯣꯏꯒꯗꯕ ꯊꯣꯡ ꯑꯃ ꯆꯍꯤ 1.5 ꯆꯪꯅ ꯁꯥꯕꯗ ꯁꯪꯒꯥꯕꯗ ꯃꯗꯨ ꯈꯪꯗꯦ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯀꯗꯧ ꯒꯣꯔꯃꯦꯟꯠꯅ ꯈꯪꯗꯅ ꯇꯧꯏ ꯈꯣꯠꯂꯤ ꯇꯧꯏ ꯍꯥꯏꯗ ꯅꯣꯂꯦꯖ ꯌꯥꯝ ꯂꯩꯇꯕꯒꯤ ꯃꯑꯣꯡꯅꯤ ꯌꯦꯡꯁꯤꯟꯒꯦ ꯍꯧꯖꯤꯛꯇ ꯌꯦꯡꯁꯤꯟꯒꯦ ꯍꯥꯏꯕꯒꯤ ꯐꯤꯕꯝꯗ ꯂꯥꯛꯏꯅꯦꯕ ꯑꯗꯨꯗꯗꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯀꯥꯡꯇꯣ ꯁꯥꯕꯟꯗ ꯍꯧꯖꯤꯛ ꯃꯩꯇꯩꯒꯤ ꯌꯨꯝ 3 ꯃꯩ ꯆꯥꯛꯑꯦ ꯌꯨꯝ ꯃꯩ ꯇꯥꯛꯄ ꯆꯥꯅꯤꯡꯗꯕ ꯃꯌꯥꯝꯁꯤꯅ ꯃꯗꯨꯒꯤ ꯏꯔꯥꯡ ꯈꯔ ꯇꯧꯖꯕꯗ ꯑꯃꯨꯛꯁꯨ ꯐꯨꯕꯤꯔꯦ ꯗꯕꯜ ꯖꯤꯑꯣꯄꯥꯔꯗꯤ ꯑꯅꯤꯔꯛ ꯑꯣꯠꯄꯤꯕ ꯑꯋꯥꯅ ꯑꯅꯤꯔꯛ ꯅꯪꯍꯟꯕꯤꯕ ꯇꯧꯔꯦꯀꯣ ꯃꯁꯤꯗ ꯑꯩꯈꯣꯏ ꯆꯤꯐ ꯃꯤꯅꯤꯁꯇꯔꯗ ꯅꯠꯇ꯭ꯔꯒ ꯃꯅꯤꯄꯨꯔꯒꯤ ꯍꯣꯝ ꯃꯤꯅꯤꯁꯇꯔꯗ ꯃꯅꯤꯄꯨꯔꯒꯤ ꯒꯣꯔꯃꯦꯟꯠ ꯄꯥꯏꯕꯤꯔꯤꯕ ꯑꯩꯈꯣꯏ ꯀꯦꯕꯤꯅꯦꯠ ꯃꯌꯥꯝꯁꯤꯗ MLA ꯃꯌꯥꯝ ꯃꯣꯏꯒꯤ ꯁꯔꯀꯥꯔ ꯄꯥꯏꯕꯤꯔꯤꯕ ꯃꯌꯥꯝꯗ ꯃꯁꯤ ꯅꯣꯂꯦꯖ ꯂꯩꯕꯤꯔꯕ꯭ꯔꯥ ꯑꯩꯈꯣꯏꯅ ꯍꯪꯅꯤꯡꯉꯤꯁꯦꯀꯣ ꯃꯁꯤꯁꯨ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯌꯦꯡꯁꯤꯟꯖꯒꯦ ꯍꯥꯏꯔꯒ ꯌꯦꯡꯁꯤꯜꯂꯒꯦ ꯍꯥꯏꯔꯀꯥꯟꯗ ꯑꯃꯨꯛ ꯍꯥꯏꯔꯒ ꯑꯃꯨꯛ ꯂꯣꯏꯗꯣꯏꯔꯦ ꯁꯤꯅꯦꯕ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯍꯥꯏꯖꯩꯁꯦ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯁꯦ ꯃꯔꯨꯑꯣꯏꯅ ꯌꯦꯜꯂꯣꯃꯤꯁꯤꯡꯁꯦ ꯁꯨꯃꯥꯏꯅ ꯃꯑꯣꯡ ꯑꯃꯗ ꯁꯨꯝ ꯄꯦꯜꯂꯛꯇ꯭ꯔꯒꯗꯤ ꯒꯣꯔꯃꯦꯟꯠꯒꯤ ꯊꯧꯁꯤꯟꯗ ꯑꯣꯏꯕ ꯑꯃꯗ ꯑꯣꯏꯕ ꯄꯦꯜꯂꯛꯇ꯭ꯔꯒꯗꯤ ꯁꯦꯟꯇ꯭ꯔꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯀꯤ ꯊꯧꯑꯣꯡꯗ ꯑꯣꯏꯕ ꯄꯦꯜꯂꯛꯇ꯭ꯔꯒꯗꯤ ꯃꯤ ꯁꯤꯕ ꯀꯤꯔꯛꯇꯦꯕ ꯃꯤ ꯑꯁꯦ ꯁꯤꯕ ꯀꯤꯔꯛꯇ꯭ꯔꯒꯗꯤ ꯃꯔꯝ ꯑꯅꯤꯗ ꯁꯤꯗꯣꯛꯅꯩꯌꯦꯕ ꯑꯃꯅ ꯁꯨꯏꯁꯥꯏꯗ ꯇꯧꯔ ꯁꯤꯕ ꯍꯨ ꯆꯥꯔꯒ ꯁꯤꯕ ꯊꯧꯌꯥꯟ ꯁꯤꯕ ꯄꯦꯟꯗ꯭ꯔꯕꯒꯤꯀꯣ ꯑꯗꯨꯅ ꯇꯥꯏꯅꯕ ꯉꯝꯃꯛꯇ꯭ꯔꯒꯅ ꯑꯗꯨꯅ ꯁꯨꯏꯁꯥꯏꯗ ꯇꯧꯕ ꯑꯃꯅ ꯅꯠꯇꯕꯤꯗ ꯀꯣꯟꯅꯔ ꯁꯤꯅꯕ ꯍꯥꯏꯗꯤ ꯃꯤꯁꯤꯅ ꯁꯤꯕ ꯀꯤꯔꯛꯇ꯭ꯔꯗꯤ ꯑꯃꯅ ꯀꯣꯟꯅꯔ ꯁꯤꯟꯅꯔꯤꯁꯦ ꯑꯗꯨ ꯑꯅꯤꯃꯛ ꯑꯐꯕ ꯊꯕꯛ ꯅꯠꯇꯦꯕ
ꯑꯗꯨꯝꯕ suicide ꯇꯧꯔ ꯁꯤꯕ ꯑꯣꯏꯔꯣ ꯃꯤ ꯀꯣꯟꯅꯔ ꯁꯤꯕ ꯑꯣꯏꯔꯣ ꯁꯤꯕ ꯀꯦꯔꯛꯇ꯭ꯔꯒꯗꯤꯀꯣ ꯄꯦꯜꯂꯛꯇ꯭ꯔꯒꯗꯤ ꯑꯗꯨꯒꯤ ꯊꯥꯛ ꯌꯧꯅꯩ ꯃꯁꯤꯒꯨꯝꯕ ꯐꯤꯕꯝ ꯑꯃ ꯂꯥꯛꯇꯅꯕ ꯍꯣꯠꯅꯕꯁꯤ ꯒꯣꯔꯃꯦꯟ ꯃꯊꯧꯅꯦꯕ ꯑꯗꯨꯝꯕꯒꯤ ꯐꯤꯕꯝꯗ ꯂꯥꯛꯇꯥꯔꯗꯤ ꯂꯝꯗꯝꯁꯤꯏꯍꯤꯡ ꯅꯥꯍꯤꯡ ꯇꯥꯟꯅꯕ ꯂꯝꯗꯝ ꯑꯃ ꯑꯣꯏꯗꯣꯏꯅꯦꯕ ꯏꯪ ꯇꯞꯄ ꯐꯤꯕꯝ ꯑꯃ ꯄꯨꯍꯟꯁꯦ ꯍꯥꯏꯔ 이ህing 나인 다블 lâm 너무 인제 하라지 아코이나 하나 마시 마이온지 근데 잉토서 뻔 짱해봐 잉답 비버 뭐 본자 다그리 미 구디 막 시버 기력도 그 탁이 여없더나 봐미 구디 막 뺀다 그 탁세 ngam kai je asi akoi kha phada law taw de matam matam langna koi kai bosum taw je masi akoi kira taw ya di baduda munna yenga madu singna ba mamba akoi karim ba thana mamba sabu taw we dem ne ba thai na gi matam da akoi gi pai pu thongna pa ning tho angam mathong mayam le ba ngali se miyam go le lam tat bane mangin tha tat bane lam pham da sidong na ba lam pham da mayam gi mangin tha yang khai na sibinam ne ba hadi miyam gi mang kha bu du ne ba akoi na angam mathong hai je adu ne na akoi manipur gi emele gi angam ba di habi atho bu di habi gi rai je miyam gi mang kha chak ba taw de ba changhan biro na swai da le ba akoi emele ke do kansan emele le manipur gi sarkar pai ba yaw ba pai ba yaw da ba emele mayam changhan laga akoi gi praja so ba ka do sabon gi praja du ka do sabon gi nang chemai ken de gi praja re ubi gi no ba manipur gi emele ku de thangna pa emele ku changhan biro ba moi isko boy metro changhan kai no kamai tong lang ne do moi la di moi isko na do khari yau da di ada gi punja ji matu ipom pom le je mating phudo ro dro adu ne khoi ha je je miyam gi mihune miyam gi je thai ne khoi gi pai pu sing chal blam cham de ngam matu jam di miyam lo ne miyam mangin tha chal mane ba adu ko we ba ngam matu khoi je hoji gi emele message na angam atho wa ba min thone bang da gi miyam lo ne miyam mangin tha thabak to bo miyam na wa ka da wa ga da ni miyam na pi da kan ta ga da ni miyam ga da mangin tha da miyam na ta yo pi de te thok pu ga da ni miyam da tu suk tu a ko nung chung sa na phom dam do ma thona pi ga miyam bu ma khoi gi mating phu don ga da ne ma khoi nuai ga da ne ma du ka wi sing ba je ma du ngam da ga di khoi na angam ba da ngai bi atho bu di hai bi no ga da khoi ma ma hai je gi do aduna miyam gi mi hu ne le ba jing je ma chi chemai ken de gi khak ne na khoi khan bi ju ya ro ba manipur miyam mu ji shi de da khoi na tumi le thok ya ro ba ma si anu kai hai wo anu ba manipur di irang tam tam lak pa khor pa matam chi khar ka khor pa matam da amuk thugai ba na madi ka chawa mara lama moi je le ya ba je ma si manipur government khang ga madi chap cha ba khi action de lo khum thui ha ba khum je ba tham je thank you sir ya bazana jana thambire hujik se adu ka khoi ngasagi lairiba irang te thoi be sai da khoi government gi site gi hai ta tawba ya ba mayam tawde post le security lab se masing khangdana khoi thodok thop khuding gi hai kre sa government gi site jo hai khoi khangau da bani security labs gi lai ki bani intelligence ke dum ma paw phang ma wat pe gi ni ka hai be sing si yam na thoi be thodok si da prajana tab da pen da ba hai ta re si gi post mayam lai adu ngasi gi su achau ba se gumba serious security gi failure si gumba se